अरोइबा पाउसिंग पीजरी मणिपुर पुलिस ना तोंगान बा थौदोक सिंगदा लोना थिंखरबा लुप अहुमगी मियोय मंगा यावना पुन्ना मियोय 13 फाबा ngamkhre कांगपोक्पी डिस्ट्रिक्ट ता थीबा हुमबगी थबक चथबदा खुटलाई कया फागत पंgamkhre अमदी चिंगी डिस्ट्रिक्ट मरी यावना पुन्ना डिस्ट्रिक्ट मापंदा थमदुना लाखिबा मोबाइल इंटरनेट सर्विस सिंग मखाताना दिसंबर गी तांग अमगी नुमिदांग वायरम फावबा सांगदोखरे ISCOM मणिपुरी पाव मिडियंग थाबिरिबा पुमनमकपो रुक्साना शर्मिना तरामनोक्चरी अमदी पामुचा खाइना पिजरी मणिपुर पुलिस ना था असगी तांग कुनिपान अमदी कुनमापंदा लोना थिंखरबा लालहौलुप अहुंगी मियोय मंगा तोंगान बा मफम सिंगदगी फाबा ngamkhibага लोइनाना था असगी तांग कुनतरेता कक्चिंग पुलिस स्टेशन दा थोमजिनदुना पुलिस पर्सनल अहुम असोक अपन नंगहनखिबा थौदोकता चेनबनी हाइबा मियोय तारेत अमसु फागतपा ngamkhre हाइरी था असगी तांग तरा तरुकता मिनिस्टर MLA सिंगी युमदा थोमजिनदुना अमांगता थोखनबगा लोइनाना मै थाबगी थौदोक अमदा चेनबनी हाइबा मियोय अमसु फागतले हाइरी Security force na ching amadi tampaki lonaba mafam singda thiba humbagi thabak makhatana chathakhibaga loinana Kangpokpi district ke S Mongpi dagi masing yamlaba khutsu khulai amadi bomb sing fagatle hairi fagatlaba khulai sing adudi 303 rifle ama 9mm pistol ama SBBL gun ani 5.56 mm insas LMG magazine ama 36 hand grenade ani detonator ani live rounds tarataru tear smoke grenade ahum tear smoke shell ani 80 grenade WP ammunition ama long range pumpy ama amadi bofeng wireless set amani hairi tha asigi tang kuntareta kaching police station da thomjinduna haukiba tang tara tarukta minister MLA singi yum thugaiba amadi mai thabada chenaba miyoi mari fakiba adu thado o haiba dimanda kaching police station da thomjinduna pamdaba thawong chathakiba thodokta chenaba miyoi taret police na faki faraba miyoi sing adudi naurem jyotish singh chahi kuntra khetrimayum rajiv singh chahi yankhai Pravin Lashang Them, Chahi Kuntra Mathoi, Pukhrambam Gopen, Chahi Kuntra Ganithoi, Naurem Shitaljit Singh, Chahi Kuntra Humdoi, Wayangbam Johnson Singh, Chahi Kuntra Mathoi, Amadi, Khetrimayum Ashok Kumar, Chahi Kuntrani, Minister MLA Singhi Yum Mai Thaba Amadi, Yaikai Thugaiba Thokaning Daba Thaudok Singh Chenabani Haiba Miyoi Ama, Manipur Police Ki Kangbu Amana Tha Asigi Tangkun Nipanda Fagatki, Faraba Miyoi Adudi Patsoi Police Station Gi Manung Channa Leiba, Kia mamang laikai dagi chongtham thoicha atopa ming Romeo maitai chahi kunni tha asigi tang kunni panda thokiba thaudok amada Manipur Police na KCP PWG gi active member ahum faki faraba miyoi singh adudi Imphal West district tagi chongtham Shyam Chandra Singh atopa ming Sana Jauba amadi Malem Sana chahi kulhumdoi Imphal East tagi Maibam Suraj Khan chahi kuntra ganithoi amadi Bogi Mayum Sahid Khan chahi kuntrani makhoi ahum shell gi demand tauba amadi logi wangmada khutlai thambagi maralda fakibani makoidagi insas rifle gi 5.56 mm live round ahum 32 ammunition gi cartridge ama mobile phone ahum amadi wallet ama fagat pangamki loinana tha asigi tangkun mapanda thokiba tongan ba thaudok anida Manipur Police na UNLF ningon macha group ki active member ama amadi Pripak Pro gi active member ama fabangamki faraba UNLF ningon macha group ki miyoi adudi Thobal district ki Lilong Hauro Hangam Thabi Salam Makok tagi Sangom Sumfam Warish atopa ming Chingnung ngakpa chahi kun mangani mangondagi live round ahum yauba magazine amaga konana 32 pistol ama amuba machugi holster ama 9mm live round manga mobile phone ama amadi 4-wheeler ama fagat pangamki amaromda Manipur Police na faraba Pripak Progi active member adudi Imphal West tagi Huidrom Priya Kumar Singh chahi kuntraga taretni mahang Imphal gi tongan ba mafam singda leiba dukan singdagi shell gi demand tawbada chena ba misak amani mangondagi mobile phone ama lupa lishing amaga chamaga yankhai yauba wallet ama Aadhar card ama amadi 2-wheeler ama fagal e haina police ki report amana hairi
Manipur Lengaki Chief Secretary na thokiba anoba order amagi matung inna hanadagi hauna Manipur gi district manga amadi Chingi district marida thamlamba mobile internet amadi mobile data service sing amukaso hanna ngarang numidang wairam dagi lakliba December gi tang amagi numidang wairam pung manga ga minute tara manga fawba amukaso sangdokle Athingba makata na laikhigadawriba district sing adudi Imphal East, Imphal West, Bishnupur, Thoubal, Kakching, Kangpokpi, Churachandpur, Jiribam, Amadi, Fairjol Hairiba district sing asini, Hairiba Sangdokliba Athingba asigi manungda Chatliba tha asigi tang taraga nipanda, ILL Amadi FTTH ki waina, broadband service sing dagi lauthokiba internet service sing adudi, adumak chatnaba yakigani Athingba asilay hairi. India amadi Manipur lenga kaloinana United Naga Council UNC ga sanariba tripartite talk makha chatharakpa oina ngarang Senapati district headquarter da famkiba mifam da Manipur gi anoba district taret handokpa natraga handoktaba haiba wafam adu lekhai taba ngamdana loisinkhre Mifam asida Manipur lengak na kumja lishing ani tara taruki December ni panda anoba district taret sem kiba adu handok na bahaina UNC na demand tawriba adu gi matang da kup na khananay naki Mifam asiga mari lainana UNC na thoglakpa cherol amada Manipur lengak na mifam asida chapchaba paukhum ama piba ngamkhidaba adu mathangi mifam dadi chapchaba ama khanghan biyo haina appeal tawrakli Panbayabadi tripartite talk asigi makha chatharakpa round singda political oiba waroisin ama purakpa ngamnaba amadi akaknaba matam amagi manungda hairiba waroisin asni purakpa ngamnaba pandam thamli India amadi Manipur lenga kaloinana sanariba wari asigi mathang gimifam Senapati district headquarter asi maktada mathang chahige January gi aroiba chayolda pangthoklagani hairi Loisilakpada maruiba pau amuhanna pijari Manipur Police na tongan ba thaudok singda lo na thingkraba loop ahum gi miyoi manga yauna punna miyoi tara humdoi fa bangamkhre Kangpokpi district ta thi bahumbagi thabak chathabada khutlai kaya fagat pangamkhre Amadi Chingi district mari yauna punna district mapanda thamduna lakhiba mobile internet service sing makhata na December gi tang amagi numidang wairam fawba sangdokre Pungja sifawbagi oina ISCOM na sandokchaba Manipuri pau matangas dalojari mityeng tabirba pumnamakpu kaina nabayatang nijari